ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ꯫ ꯑꯗꯨꯗꯤ ꯀꯩꯔꯥꯡ ꯈꯨꯃꯤꯗꯣꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯋꯥꯍꯧꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯝ ꯃꯔꯤ ꯑꯣꯐꯤꯁ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯖꯣꯏꯟꯠ ꯀꯝꯃꯤꯇꯤ ꯀꯩꯔꯥꯡ ꯈꯨꯃꯤꯗꯣꯛꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯌꯣꯟꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯆꯠꯊꯕꯗ ꯂꯩꯈꯤꯗꯕ ꯋꯥꯍꯧꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 9 ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯑꯃꯗꯤ ꯊꯧ ꯄꯨꯕꯁꯤꯡꯒꯤ ꯌꯨꯝ 3 ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯦꯝ ꯗꯤ ꯍꯦꯂꯤꯝ ꯑꯦꯂꯥꯏꯁ ꯑꯕꯗꯨꯜ ꯍꯦꯂꯤꯝ 65, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ ꯗꯤ ꯑꯕꯗꯨꯜ ꯃꯖꯤꯗ ꯀꯧꯏ꯫ ꯃꯍꯥꯛ ꯈꯨꯃꯤꯗꯣꯛ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯖꯣꯏꯟꯠ ꯀꯝꯃꯤꯇꯤ ꯀꯩꯔꯥꯡ ꯈꯨꯃꯤꯗꯣꯛꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯦꯝ ꯗꯤ ꯍꯦꯂꯤꯝ ꯑꯦꯂꯥꯏꯁ ꯑꯕꯗꯨꯜ ꯍꯦꯂꯤꯝꯕꯨ ꯃꯌꯨꯝꯗꯒꯤ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯄꯣꯠꯂꯝ ꯑꯃꯠꯇ ꯐꯥꯈꯤꯕ ꯂꯩꯇꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3:30 ꯔꯣꯝ ꯇꯥꯕꯗ ꯐꯥꯔꯒ ꯄꯨꯈꯤꯕ ꯑꯦꯝ ꯗꯤ ꯍꯦꯂꯤꯝ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯖꯣꯏꯟꯠ ꯀꯝꯃꯤꯇꯤ ꯀꯩꯔꯥꯡ ꯈꯨꯃꯤꯗꯣꯛꯀꯤ ꯑꯣꯐꯤꯁ ꯑꯃꯗꯤ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯊꯧ ꯄꯨꯕꯁꯤꯡꯒꯤ ꯌꯨꯝ 3 ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯅ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯀꯥꯞꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯏꯝꯐꯥꯜ ꯏꯁꯠ ꯑꯦꯁ ꯄꯤ ꯌꯣꯒꯦꯆꯟꯗ꯭ꯔ ꯍꯧꯕꯤꯖꯝꯁꯨ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 9 ꯐꯥꯒꯠꯈ꯭ꯔꯦ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯀꯩꯔꯥꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝ ꯗꯤ ꯑꯆꯧ, ꯑꯄꯣꯛꯄ ꯑꯦꯝ ꯗꯤ ꯇꯣꯝꯕ, ꯀꯩꯔꯥꯡ ꯂꯤꯇꯥꯟ ꯃꯈꯣꯡꯗꯒꯤ ꯋꯍꯤꯖꯨꯗꯤꯟ ꯁꯥ, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ ꯗꯤ ꯖꯂꯜ, ꯀꯣꯏꯔꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝ ꯗꯤ ꯏꯕꯣꯁꯅ, ꯑꯄꯣꯛꯄ ꯑꯦꯝ ꯗꯤ ꯃꯖꯥꯃꯨꯗꯤꯟ, ꯀꯣꯏꯔꯥꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝ ꯗꯤ ꯇꯥꯔꯤꯛ, ꯑꯄꯣꯛꯄ ꯑꯦꯝ ꯗꯤ ꯑꯟꯋꯥꯔ, ꯀꯣꯏꯔꯥꯡ ꯆꯤꯡꯌꯥꯗꯒꯤ ꯃꯍꯥꯃꯗ ꯏꯕꯨꯡꯉꯣ, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ ꯗꯤ ꯑꯕꯗꯨꯜꯂꯥ, ꯈꯨꯃꯤꯗꯣꯛ ꯖꯃꯥ ꯃꯁꯖꯤꯗ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝ ꯗꯤ ꯕꯂꯥ, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ ꯗꯤ ꯔꯍꯤꯃꯨꯗꯤꯟ, ꯈꯨꯃꯤꯗꯣꯛ ꯃꯁꯖꯤꯗ ꯃꯅꯤꯡꯗꯒꯤ ꯑꯦꯝ ꯗꯤ ꯑꯛꯕꯤꯔ ꯁꯥ, ꯑꯄꯣꯛꯄ ꯑꯦꯝ ꯗꯤ ꯇꯛꯕꯤꯔ ꯁꯥ ꯑꯃꯁꯨꯡ ꯑꯦꯝ ꯗꯤ ꯑꯖꯤꯃꯨꯗꯤꯟ ꯑꯦꯂꯥꯏꯁ ꯏꯕꯣꯍꯜ, ꯑꯄꯣꯛꯄ ꯑꯦꯝ ꯗꯤ ꯑꯕꯗꯨꯜ ꯍꯥꯗꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯤꯔꯝ ꯑꯁꯤꯗ ꯑꯦꯝ ꯖꯨꯅꯁꯨ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫